Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Numi 15 gi manungda Kukising Twfam Naga area thadoknaba khangankre Konchakul Village Authority na ngasi order memorandum ama thoktuna Twfam Naga gi lamda saidangduna leiriba leilon Wi-Fi Kukising ngasidagi numit 15 gi manungda makhoigi khul thadoktuna chatkhinaba khangankre. Memorandum asigi Kopi Singh Chief Secretary Security Advisor DGP Kangpokpi gi DC amasung HP amadi UNC da sufficient kre. Memorandum aduda Kangpokpi District ki Kangchup Geljang Subdivision gi manungda lairiba ke Lungbiram da ngarang January 3 chai khoigi khunja amabu nupi gi ikai khumnaba singna duna tamthina fu chai khiba adu matam kaya gi mamangdagi liangmai proof ki leijorakpa ingtab na nungsi chanana leiminaba haiba principal adun nakhoina thugaire myoibagi minungsi yenglaga nakhoibu lailon Wi-Fi Twfam Naga gi lamda tenan ama oina chongjafam pikhibani adubu nakhoina khoi minungsi adu miraiduna amadi kauthoktuna mara leijadraba naga khunja kayagi mathakta anti social oiba thabak kaya leptana chatharaklei proof ki khena bathamdana nakhoi bungakpiduna lakpa adu ngasidi madugi pankhai lalaklei memorandum aduna makha taraduna lammapu Twfam amasung tenan leilon ani gi marakta sign tawna khiba list agreement adugi matam su hanana loikre maram asina Konchakul Village Authority ki chairman secretary amadi chief na punna khuyek piduna ngasi order memorandum tholiba numit angasidagi paraga numit 15 gi manungda Twfam gi lam manungda leiriba nakhoigi khul thadokduna chatkhigadabani hairi karigumba wafam asi thawoidaba tarabadi namduna khoi gi lamdagi nakhoi butan thokpagi thabak chathagani maduda imunai mutarakpada madugi daita nakhoina pugadabani haina su warning tawri ngarang Konchakul gi naga khul amada Kukising naga nupi ama furak khibagi ngasi makhan lambi indefinite ban tawkre ngasi su Kukising naga ichil inaw singi mathakta fu chaibagi thabak adumak chathari Kukising naga ichil inaw singi mathakta fu chaibagi thabak chathari ba si makha tana tawdana ba CSO sing wari sanaduna MOU sign tawna khiba leikhrabasu ngasi su ke lingwiram da Kukising naga ichil inaw bu fu chaibagi thabak chathakre hangjaningliba wahangdi kayam koina naga ichil inaw singnan Kuki na chathaba miot minai khangduna leikhidoino kebra khana Kukising ga memorandum of understanding MOU sign tawna khidoino yade haiba ama chapchana khanganba mathau tadabra yai khumba news tagi lokocharake naha kaya mapalamda thabak pigani haiduna lupa lakh amadagina taruk fawbagi sanfam loktholaga thabak adu scam oram le hairi myoi khujo khorana lamda masida scam chathaduna thabak thijari banaha kaya bu scam gi langda thuanduna interview halaga selection tawre haina harau halaba matung myoi amamamdagi lupa lakh amadagina taruk fawba deposit to holaga Delhi gi Noida da kausilaga matung room amada nupa nupi khaidana pulap thamjin batana tana makhoina thabak pigani hariba thabak adu mi anauba khombagi thabak oirambadagi lona Imphal da myoi khara chentorakle haina FIFDM gi president Wahengbam Santa Maidaina phongdokre wafam asi ngarang Manipur Press Club ta pangthokpa pawgi mifam amada phongdokhibani mangna makha taraduna hai asiguma thabak asi isa gi yumda thoklak oi hainingai leite asiguma phataba chatnabi asida yaudana ba hona minasi athuba matamda lenga ki mari lenaba department na hiram asigi matangda thijinbiu amadi scam asida chenariba myoi sing numit mangani gi manungda FIFDM head office cha changjarakadabani haina mahangna makha tana phongdokhi Kukising na pung nifuni pangi manungda lale haijagadabani naga Senapati District ke Lungwiram khulda naga furuf kinupi amabu Kuki gi gang khutpu amana ngasi tamthina onnai khibagi thawng asida chenariba myoi sing adu faduna chapchaba chairak pibaga loina na Kuki gi luchingba singna pung nifuni pangi manungda lale haijagadabani haina Foothill Naga Joint Action Committee na phongdorakli committee asigi media cell na thadorakpa cherol amana hai Kukising na chathakiba thawng adu condemn tawi Maramaktada Naga nupi amabu ikai khumnaba manghanbiba haibasi nupi adu khaktada singnaba natana Naga da singnabani Naga gi lamda changjafam lawduna leiriba Kukising na chatharagliba thawong asi ka heman khre maram asina Kuki gi luchingba singna pungni funifan gi manungda aiba oina miyam khangna lale haijadrabadi maduda thorakpa fafatagi tekcha Kukising na pujagadabani